Meitei singse tumna hatkrabne Saudi Arabtadi huranbase makhut phawba kakye haini adu Pangal terrorist singse tumna hatkrabdi singda pot thilambagi phabadusu Meitei Pangal hekta oirami huranbagi pharasu Meitei Pangal hekta oirami isai mayang singa yansinaduna noma Meitei Pangal amasung atopa purup kya Eramdam asidagi mutkiba soiroi ai lairek kak hairaga paisa paigini hairadi ai khoibu takpi rakibu oja singdu paisa kyam paibano Mayam pum nangpu Infinivers Manipur na taram na okchari mayam gi comment amadi support sing aduna ngasi gi anoba video asisu sem na thona happy kibani asumba amasung apabu pambiri ba isili na pum namukbu thagatchari community masel thin halaga nasana sagi community khakki khanduna apikpo wakal khanduna ai community sitang nusina se haina lauri basing apikpo wakalu thadok piu community khuding gi miyoi sing nusina na leira batata Eramdam ase santi fangani imung manung gi miyoi singa nusina na santi oina lemineraga leikai khungangda nusina na leiba haibado wera kadori bane asumna community khudinga nusi chana na lemina bagi wakalonsu sela kadori bane isai sagi community khakki khanba apikpo wakal chelba singdo lusilak pata jada nasa khakki khalakani apikpo wakal khanbagi hainabi leikibaduna haina balai imung manung da nusina daba mahi langbagi maram se paisa paidabadagi oikalle पैसाबु पाइरबदी बुक्चेल चाथोकले पैसा पाइदब मीदी खरा कुप्प दरकार ओइ खंदुना खरा कुप्चे मसी चुम्बे यामना लै अखोइगी कम्युनिटी खुदिंग पैसा पाइदुना चाखोटप समाज अमदा लेरमलबदे हेना नुसिनबगी चांस वांगनी थाजे चाखोटप समाज अमा हाइबसे इसा इसादगी हौरग सेंगुट करबने चाखोटप नुंगाइबे समाज अमगिदमक नाहकसु ख्वाइदिग मरोइब मिसक अमनी कौबिगनो लाइरेक खक हैरग पैसा पाइगिनि हाइरदि अखोइबु ताकबिरकिबो ओजासिंगदु पैसा क्याम पाइबनो नाखोई की स्कूल की टॉपर सिंदुबु करोड़पति ओइख्रब्रने लाइरिक इतम तमदना मियोइ खरदि पैसा यामना पाइबिसु थेंगना बिरमलगदे मदुना ताकपदे लाइरिक तमलिबसे पैसा पाइनुब तमब नते लाइरिक तमलिबसिदि आइगी कोकसे सिजिननबा हेंगरहनबने आइगी तौब ngam कयादो उथोकनबा प्रैक्टिस तौबने आइगी पुंसिदा करम लमसे तत्कने करम वांगा nganggani हाइबदो तमबने फाइनली लाइरिक तमलिबसे इसा इसागी फैमिली केरोइ लेकाय अमदि वालेम पृथ्वी पुमनमक्ता शांति ओइना नुसिनना लेमिननबा तमबने पैसा पाइबा हाइबसिना तोंगानबा सब्जेक्ट अमगी मखा पोली मैथमेटिक्स तमलगा मैथमेटिक्स है इंग्लिश ngang तमलगा इंग्लिश ngang है अदोमना चाइनीस ngang सुंगतम तमलुदना चाइनीस ngang हाइरकनी हाइना आशा तौरबदि नाकपो असिंगबनी हाइना कनानसु हाइना रोय अदोमना पैसा कमाइना पाइगिन हाइब्रु तमलुदना अमसुं होनरुदना नंगना मणिपुर की टॉपर ओइरखि हाइदुना पैसा मसाना लाकनी खल्लिब्रा अदुना अखोइ लाइरिक तमबग लोइना पैसा कमाइना पाइगिन हाइबसु तमबा मथौ ताइ Eramdam ase shanti oinaba amasung chakhotpa Eramdam haibadu ohennabigidamak aduga aikoina khangjingadaba kaya su leiri Manipur da leiriba community kaya ase aikoigi e mari kaya ling leinari khudam oina kabui tangkhul amasung Meitei Pangal ase Meitei gi sub branch ni haibada yaningdaba leirabasu haibiro aigi motteni makoi singse Meitei gi sub branch ni sumnagi religion khaktang tongan chatchabani haijaningi kabui tangkhul Meitei Pangal amadi atopa group kaya Meitei manaba pichet chakcha taksi khasi hauna lonchat chatpa yamna yauri inak nakpada khudam oina yengsi Meitei Pangal singi chatna lonchat pichet chakcha tangkhai hena Meitei gi manari Meitei gi sagai oiriba loitongbam yumkhaibam maibam na chingba sagai kaya Meitei Pangal singdasu leiramli masina takpadi batam amada Meitei oina leirambadagi Islam religion chatkibana makhoi singdu Meitei dagi khara tongan leikibani aduga sagai di hanagi sagai du adum oikibani thajai अतोपा लानमी ओने लाखिबा मैतै नुपि लौरगा लैखिबा मुस्लिम लानमी खरा दुगा इस्लाम लाइनिंग चटपा मैतै सिंगा पुल्लगा ngasiगी Meitei Pangal gi community ase oirakibane Meitei Pangal singnasu kawbiroidaba kharadi shanna bahaibase id tongda yauraktana mi amana hekta sanaraga hekta higidaba natte Meitei gi id yauriba sana khonaba amadi sarik sarak haibado Meitei gi e seliba Meitei Pangal singdasu yauribane masimaknane Meitei Pangal sing marakta apauba sanaroi kaya tholaklibase Eramdam asigi community khuding chap manaba status da thamlabari aikoi masagi kenaba hanthrakba yai nungsinabagi sang hengalakpasu yai Meitei amasung Meitei Pangal singbu ST status pibagi tangai fadaba lei khanjai ST status phangliba community singna religion manarasu atopa community da makhoigi saktung phangminase haina lakpada keidungna yaningloi Meitei na atopa mi religion mani haiduna Hindu mayang pusilakloi Meitei Pangal nasu atopa mayang Muslim religion mani haiduna keidungda pusilakloi maramdi makhoigi identity tongali ST status pibana masamsagi identity du ngangna chatpada mateng oigidawribane madu natrabade atopa mayang singa yansinaduna noma Meitei Pangal amasung atopa purup kaya Eramdam asidagi mutkiba soiroi
ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯦ ꯃꯌꯥꯡꯁꯤꯡꯒꯤ ꯑꯦꯒꯦꯟꯁꯇ ꯍꯥꯏꯖꯕ ꯅꯠꯆꯗꯦ ꯑꯩꯈꯣꯏꯒꯤ ꯃꯨꯠꯈꯤꯒꯗꯧꯔꯕ ꯑꯄꯤꯛꯄ ꯐꯨꯔꯨꯞꯁꯤꯡ ꯑꯁꯦ ꯃꯇꯧ ꯀꯔꯝꯅ ꯀꯜꯍꯧꯒꯅꯤ ꯍꯥꯏꯕꯗꯨ ꯅꯤꯡꯁꯤꯡꯖꯕꯅꯦ ꯏꯁꯥꯒꯤ ꯅꯥꯄꯜ ꯑꯄꯤꯛꯄ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯅꯥꯀꯜꯗ ꯊꯝꯈꯤꯁꯦ ꯑꯁꯥꯎꯕ ꯄꯦꯟꯗꯕꯁꯨ ꯐꯥꯊꯈꯤꯁꯦ ꯑꯩꯅ ꯁꯥꯎꯔꯤꯅꯦ ꯍꯥꯏꯗꯨꯅ ꯈꯨꯠ ꯊꯥꯔꯨꯔꯒ ꯏꯃꯨꯡ ꯀꯥꯏꯒꯗꯕ ꯑꯣꯏꯔꯗꯤ ꯈꯔ ꯈꯪꯖꯤꯜꯂꯒ ꯌꯨꯝ ꯀꯥꯏꯗꯅꯕ ꯍꯣꯠꯅꯕꯤꯅꯕꯅ ꯍꯦꯟꯅ ꯐꯕꯁꯨ ꯂꯩꯕꯅꯦ ꯏꯔꯩꯄꯥꯛ ꯑꯁꯦ ꯆꯥꯎꯈꯠꯅꯕ ꯂꯥꯂꯣꯡ ꯌꯥꯠꯄꯒꯤ ꯃꯍꯨꯠꯇ ꯏꯁꯥꯒꯤ ꯏꯒꯣ ꯑꯃꯁꯨꯡ ꯑꯁꯥꯎꯕꯗꯨ ꯎꯠꯊꯣꯛꯄꯅ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯊꯥꯖꯗꯦ ꯑꯗꯨꯒ ꯄꯨꯟꯁꯤꯗ ꯀꯥꯎꯔꯣꯏꯗꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃꯅ ꯈꯨꯗꯣꯡꯆꯥꯕ ꯑꯐꯕ ꯃꯥꯟꯕ ꯀꯥꯟꯅꯕ ꯑꯃ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯆꯨꯝꯕꯗꯨ ꯀꯩꯗꯧꯅꯨꯡꯗ ꯅꯥꯊꯩꯗꯨꯅ ꯆꯠꯈꯤꯒꯅꯨ ꯃꯩꯇꯩꯁꯤꯡꯅ ꯌꯥꯝꯅ ꯁꯥꯊꯤꯅ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯗ ꯁꯥꯎꯅꯤꯡꯕꯒꯤ ꯃꯔꯝ ꯈꯔꯁꯨ ꯂꯩ ꯀꯨꯀꯤꯁꯤꯡꯗ ꯄꯣꯠ ꯊꯤꯜꯂꯝꯕꯒꯤ ꯐꯥꯕꯗꯨꯁꯨ ꯃꯩꯇꯩ ꯄꯥꯉꯜ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯍꯨꯔꯥꯟꯕꯒꯤ ꯐꯥꯔꯁꯨ ꯃꯩꯇꯩ ꯄꯥꯉꯜ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯅꯤꯁꯥ ꯌꯣꯟꯕꯒꯤ ꯐꯥꯔꯁꯨ ꯃꯩꯇꯩ ꯄꯥꯉꯜ ꯍꯦꯛꯇ ꯑꯣꯏꯔꯝꯃꯤ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯃꯁꯤꯒꯤ ꯋꯥꯍꯪꯁꯤꯅꯤ ꯃꯩꯇꯩꯁꯤꯡꯅ ꯍꯪꯂꯤꯕ ꯑꯇꯣꯞꯄ ꯖꯥꯇꯤꯁꯨ ꯍꯨꯔꯥꯟꯕ ꯑꯃꯁꯨꯡ ꯅꯤꯁꯥ ꯂꯂꯣꯟꯕ ꯇꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯤꯁꯤꯡꯗꯤ ꯌꯥꯝꯗꯕ ꯃꯩꯇꯩ ꯄꯥꯉꯜꯅ ꯑꯇꯣꯞꯄꯁꯤꯡꯗꯒꯤ ꯍꯦꯟꯅ ꯁꯤꯒꯨꯝꯕ ꯊꯕꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯗ꯭ꯔꯒ ꯆꯥꯕ ꯌꯥꯏ ꯍꯥꯏꯔꯝꯂꯣꯏ ꯁꯥꯎꯗꯤ ꯑꯔꯕꯇꯗꯤ ꯍꯨꯔꯥꯟꯕꯁꯦ ꯃꯈꯨꯠ ꯐꯥꯎꯕ ꯀꯛꯏ ꯍꯥꯏꯅꯩ ꯑꯗꯨꯛ ꯆꯦꯛꯁꯤꯟꯅ ꯑꯐꯕꯇ ꯆꯠꯅꯕ ꯍꯥꯏꯔꯤꯕ ꯏꯁꯂꯥꯝ ꯂꯥꯏꯅꯤꯡ ꯆꯠꯂꯤꯕ ꯃꯩꯇꯩ ꯄꯥꯉꯜ ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕꯁꯦ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕ ꯃꯩꯇꯩꯁꯤꯡꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯀꯃꯦꯟꯗ ꯐꯖꯕ ꯋꯥꯍꯩꯅ ꯄꯣꯖꯤꯇꯤꯚ ꯑꯣꯏꯅ ꯍꯥꯏꯕꯤꯔꯛꯎ ꯑꯟꯖꯨꯃꯟ ꯏꯁꯂꯥꯍꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯌꯥ ꯊꯣꯔꯛꯂꯒ ꯅꯤꯁꯥ ꯌꯣꯟꯕ ꯆꯥꯕ ꯑꯃꯗꯤ ꯍꯨꯔꯥꯟꯕꯅꯆꯤꯡꯕ ꯊꯤꯡꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯤ ꯑꯗꯨꯕꯨ ꯃꯍꯩ ꯌꯥꯟꯕꯗꯤ ꯏꯎ ꯎꯗꯦ ꯑꯇꯣꯞꯄ ꯃꯔꯥꯜ ꯂꯩꯖꯗꯕ ꯑꯐꯕ ꯃꯩꯇꯩ ꯄꯥꯉꯜ ꯀꯌꯥ ꯑꯃꯅ ꯐꯠꯇꯕ ꯃꯤꯑꯣꯏ ꯈꯔꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯍꯜꯂꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ ꯃꯇꯪ ꯁꯣꯜꯕ ꯇꯧꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯦ ꯃꯩꯇꯩꯁꯤꯡꯅ ꯃꯩꯇꯩ ꯄꯥꯉꯜꯗ ꯁꯥꯎꯅꯤꯡꯉꯥꯏ ꯑꯇꯩ ꯑꯇꯣꯞꯄ ꯊꯣꯏꯗꯣꯛꯄ ꯂꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯃꯩꯇꯩꯁꯤꯡꯗ ꯃꯩꯇꯩ ꯄꯥꯉꯜꯅ ꯋꯥꯔꯧꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤ ꯃꯩꯇꯩꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯊꯕꯛꯁꯤꯡꯗꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯁꯄꯣꯔꯠ ꯇꯧꯗꯨꯅ ꯂꯥꯛꯂꯤ ꯃꯩꯇꯩ ꯄꯥꯉꯜꯅ ꯃꯥꯡꯖꯤꯜ ꯊꯥꯕ ꯊꯕꯛꯁꯤꯡꯗꯅ ꯃꯩꯇꯩꯁꯤꯡꯅ ꯁꯄꯣꯔꯠ ꯇꯧꯕꯤꯗꯦ ꯃꯩꯇꯩ ꯈꯔꯅ ꯃꯩꯇꯩ ꯄꯥꯉꯜꯕꯨ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯗꯦ ꯍꯥꯏꯕꯒꯤ ꯌꯥꯝꯅ ꯀꯟꯅ ꯋꯥꯔꯧꯔꯤꯅꯤ ꯃꯩꯇꯩꯅ ꯃꯩꯇꯩ ꯄꯥꯉꯜꯗ ꯑꯇꯣꯞꯄ ꯃꯨꯁꯂꯤꯝꯅ ꯑꯗꯨꯝ ꯎꯕꯁꯨ ꯌꯥꯎꯔꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯟꯗꯛ ꯗꯦꯜꯂꯤꯗ ꯕꯣꯝ ꯕ꯭ꯂꯥꯁ ꯇꯧꯈꯤꯕꯗꯨꯒꯤ ꯃꯇꯨꯡ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯄꯥꯉꯜ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯦ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯅ ꯏꯔꯛꯄꯁꯨ ꯌꯥꯎꯅꯔꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅꯁꯨ ꯃꯩꯇꯩꯁꯤꯡꯁꯦ ꯇꯨꯝꯅ ꯍꯥꯠꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯔꯤ ꯂꯧꯈꯠꯂꯨꯕ ꯌꯥꯕ ꯋꯥꯐꯝꯕꯨꯗꯤ ꯅꯠꯇꯦ ꯃꯊꯣꯡ ꯆꯥꯗꯕ ꯈꯔꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯪꯃꯤꯟꯅꯒꯗꯕ ꯑꯃꯅ ꯃꯩꯇꯩ ꯄꯥꯉꯜ ꯈꯔ ꯐꯠꯇꯕ ꯌꯥꯎꯔꯁꯨ ꯑꯌꯥꯝꯕ ꯃꯩꯇꯩ ꯄꯥꯉꯜ ꯏꯔꯝꯗꯝ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯕ ꯉꯝꯒꯅꯤ ꯊꯥꯖꯩ ꯏ ꯃꯔꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯕꯨꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯤꯕꯅꯤ ꯃꯩꯇꯩ ꯈꯔꯅ ꯐꯠꯇꯕ ꯑꯄꯤꯛꯄ ꯋꯥꯈꯜ ꯈꯟꯖꯔꯁꯨ ꯃꯩꯇꯩ ꯑꯌꯥꯝꯕꯅ ꯑꯐꯕ ꯊꯃꯣꯏ ꯆꯥꯎꯕ ꯑꯣꯏꯔꯝꯕꯒꯤꯉꯁꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡ ꯃꯁꯥꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯉꯥꯛꯅ ꯆꯠꯅꯤꯡꯕ ꯔꯤꯂꯤꯖꯟ ꯆꯠꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯁꯦ ꯏꯟꯗꯤꯖꯤꯅꯁ ꯑꯣꯏꯕꯇ ꯅꯠꯇꯅ ꯃꯩꯇꯩꯒꯤ ꯏ ꯃꯔꯤꯅꯤ ꯍꯥꯏꯅ ꯄꯨꯝꯅꯃꯛꯅ ꯌꯥꯅꯔꯤꯕ ꯋꯥꯐꯝꯅꯤ ꯉꯁꯤ ꯐꯥꯎꯕꯗ ꯃꯩꯇꯩ ꯄꯥꯉꯜ ꯑꯃꯠꯇ ꯇꯦꯔꯣꯔꯤꯁ ꯑꯣꯏꯕ ꯊꯧꯑꯣꯡꯁꯤꯡꯗ ꯆꯦꯟꯅꯗ꯭ꯔꯤ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯃꯨꯁꯂꯤꯝꯁꯤꯡꯒ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩ ꯄꯥꯉꯜꯒ ꯃꯥꯟꯅꯕ ꯃꯑꯣꯡꯗ ꯁꯤꯗꯕꯁꯦ ꯇꯣꯛꯄꯤꯔꯣ ꯍꯥꯏꯖꯅꯤꯡꯉꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯥꯟꯁ ꯂꯧꯒꯗꯒꯤ ꯉꯥꯏꯔꯤꯕꯗꯨꯁꯨ ꯈꯔ ꯀꯥꯎꯕꯤꯗꯕ ꯐꯩ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕ ꯍꯥꯏꯔꯤꯁꯦ ꯃꯐꯝꯗꯨꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯄꯥꯠ ꯇꯨꯔꯦꯜ ꯆꯤꯡꯇꯝ ꯅꯨꯡꯁꯤꯕꯗꯨ ꯈꯛ ꯅꯠꯇꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯐꯝꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯅꯨꯡꯁꯤꯕꯗꯨꯅꯤ ꯂꯩꯕꯥꯛ ꯑꯃ ꯅꯨꯡꯁꯤꯕ ꯍꯥꯏꯕꯁꯦ ꯆꯤꯟꯗꯅ ꯏꯃꯥ ꯂꯩꯕꯥꯛ ꯅꯨꯡꯁꯤꯕꯤ ꯍꯥꯏꯅ ꯀꯣꯏꯂꯥꯎ ꯂꯥꯎꯔꯒ ꯂꯝꯗꯝꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨꯅ ꯌꯦꯛꯅꯕꯅ ꯑꯗꯨꯝ ꯈꯜꯂꯤꯕ ꯊꯃꯣꯏꯗꯣ ꯍꯥꯏꯄꯣꯀ꯭ꯔꯦꯠ ꯀꯧꯏ ꯆꯤꯟꯗꯅ ꯅꯨꯡꯁꯤ ꯍꯥꯏꯔꯒ ꯇꯨꯡꯗꯅ ꯊꯥꯡ ꯌꯦꯞꯄꯒꯤ ꯃꯑꯣꯡꯅꯤ ꯃꯩꯇꯩꯁꯤꯡꯅ ꯍꯪꯂꯤ ꯖꯨꯟ 18ꯒꯤ ꯊꯧꯗꯣꯛꯇ ꯁꯤꯈꯤꯕꯗꯣ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯌꯥꯎꯗꯦ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯍꯥꯏ ꯃꯈꯣꯏꯁꯨ ꯌꯥꯎꯈꯤ ꯁꯤꯕ ꯌꯥꯎꯍꯧꯗꯕꯅꯦ ꯃꯩꯇꯩ ꯄꯥꯉꯜꯁꯤꯡꯅ ꯃꯩꯇꯩꯁꯤꯡꯗ ꯑꯃꯨꯛ ꯍꯪꯂꯤ ꯑꯦꯁ ꯁ꯭ꯇꯦꯇꯁ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯩꯇꯩ ꯄꯥꯉꯜꯕꯨꯅ ꯀꯔꯤꯒꯤ ꯅꯥꯊꯩꯕꯤꯔꯝꯂꯤ ꯃꯩꯇꯩ ꯈꯔꯅ ꯍꯥꯏ ꯍꯣꯠꯅꯔꯛꯎ ꯑꯩꯈꯣꯏꯁꯨ ꯁꯄꯣꯔꯠ ꯇꯧꯖꯔꯤ ꯃꯩꯇꯩꯅ ꯍꯪꯂꯤ ꯀꯨꯀꯤ ꯃꯩꯇꯩ ꯂꯥꯟꯗ ꯃꯩꯇꯩ ꯈꯛꯇ ꯁꯤ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯌꯥꯎꯗꯦ ꯍꯥꯏꯅ ꯃꯩꯇꯩ ꯄꯥꯉꯜꯅ ꯍꯥꯏ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯅꯤꯉꯣꯜ ꯃꯆꯥ ꯇꯦꯡꯒꯣꯜꯁꯨ ꯀꯨꯀꯤ ꯂꯥꯟꯗ ꯌꯥꯎꯈꯤ ꯁꯤꯗ꯭ꯔꯗꯤ ꯂꯥꯟ ꯌꯥꯎꯗꯦ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕ ꯌꯦꯠꯅ ꯂꯧꯅꯕ ꯃꯌꯥꯝꯁꯦ ꯉꯥꯏꯍꯥꯛ ꯊꯝꯂꯒ ꯏꯔꯝꯗꯝ ꯑꯁꯤꯒꯤ ꯀꯔꯤꯒꯨꯝꯕ ꯑꯐꯕ ꯈꯔꯗꯤ ꯇꯧꯃꯤꯟꯅꯔꯝꯁꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒ ꯍꯔꯥꯎꯕ ꯏꯁꯥꯒꯤ ꯑꯁꯣꯏꯕ ꯍꯥꯏꯔꯒꯅ ꯁꯥꯎꯅꯤꯡꯕꯁꯦ ꯇꯣꯛꯂꯁꯦ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯒꯤ ꯑꯁꯣꯏꯕ ꯈꯔ ꯂꯣꯏꯅ ꯂꯩꯅꯔꯤꯅꯤ ꯑꯁꯣꯏꯕꯗꯨ ꯏꯁꯥꯅ ꯌꯥꯖꯔꯒ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯦ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜ ꯊꯤꯅꯔꯗꯤ ꯑꯇꯣꯞꯄ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯄꯥꯡꯒꯜ ꯀꯟꯈꯠꯀꯅꯤ ꯍꯥꯏꯕꯁꯦ ꯈꯪꯕꯅ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯉꯜꯒꯤ ꯃꯤꯡꯗ ꯁꯥꯁꯤꯟꯅꯕ ꯐꯦꯛ ꯑꯦꯀꯥꯎꯟ ꯍꯥꯡꯂꯒ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯂꯥꯟꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯂꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯚꯥꯞ ꯇꯥꯅ ꯆꯠꯍꯧꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯑꯋꯥꯐꯝꯗ ꯇꯥꯈꯤꯕ ꯌꯥꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯁꯦ ꯁ꯭ꯄꯤꯁꯤꯌꯦꯜ ꯂꯣꯏꯅ ꯑꯣꯏ ꯑꯩꯈꯣꯏ ꯈꯨꯗꯤꯡꯒꯤ ꯗꯥꯏꯇ ꯌꯥꯝꯅ ꯆꯥꯎꯏ ꯏꯔꯝꯗꯝꯁꯦ ꯆꯥꯎꯈꯠꯄ ꯏꯪ ꯇꯞꯄ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯃꯁꯥꯒꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯀ꯭ꯋꯥꯂꯤꯇꯤ ꯈꯔꯗꯤ ꯂꯣꯏꯅ ꯌꯥꯎꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯇꯥꯡ ꯃꯇꯝ ꯆꯥꯅ ꯂꯦꯞꯇꯨꯅ ꯍꯣꯠꯅꯔꯕ ꯑꯈꯥꯡ ꯀꯜꯂꯕ ꯅꯪꯒꯤ ꯁ꯭ꯄꯤꯁꯤꯌꯦꯜ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯣ ꯀꯅꯥꯅꯁꯨ ꯅꯝꯊꯕ ꯑꯣꯏꯊꯣꯛꯇꯦ ꯃꯑꯣꯡ ꯃꯥꯟꯕ ꯀꯌꯥꯅ ꯆꯤꯔꯣꯜ ꯍꯩꯕ ꯁꯣ ꯑꯣꯐ ꯇꯧꯕ ꯀꯌꯥꯅ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯕꯨ ꯃꯤꯠ ꯊꯨꯞꯍꯜꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯀ꯭ꯋꯥꯂꯤꯇꯤ ꯑꯗꯨꯕꯨ ꯅꯝꯈꯥꯏꯗꯨꯅ ꯁꯨꯒꯥꯏꯔꯒ ꯊꯣꯛꯂꯛꯂꯤꯕ ꯃꯉꯥꯜ ꯑꯗꯨꯅ ꯁꯥꯁꯤꯟꯅꯕ ꯃꯉꯥꯜ ꯄꯨꯝꯕ ꯃꯥꯡꯍꯟꯈꯤꯒꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯈꯪꯉꯨ
ꯍꯣꯠꯅꯕ ꯀꯜꯂꯣ ꯍꯣꯠꯅꯕ ꯂꯦꯞꯀꯅꯣ ꯑꯐꯕ ꯋꯥꯈꯜ ꯈꯜꯂꯣ ꯆꯥꯎꯈꯠꯄ ꯏꯔꯝꯗꯝ ꯑꯣꯏꯍꯟꯕꯗ ꯅꯍꯥꯛꯀꯤꯁꯨ ꯊꯧꯗꯥꯡ ꯂꯩꯔꯤꯕꯅꯤ ꯅꯣꯡꯃ ꯅꯪꯒꯤ ꯊꯣꯡꯖꯤꯜꯗ ꯃꯁꯥ ꯃꯊꯟꯇ ꯂꯥꯛꯀꯅꯤ ꯊꯤꯜꯂꯒꯅꯤ ꯊꯣꯡ ꯈꯪꯍꯧꯗꯅ ꯙꯔꯃ ꯁꯥꯒꯩ ꯖꯥꯇꯤ ꯈꯥꯏꯔꯤꯕꯁꯦ ꯑꯌꯥꯝꯕꯅ ꯏꯂꯦꯛꯇꯣꯔꯦꯜ ꯄꯣꯂꯤꯇꯤꯛꯁ ꯇꯧꯕ ꯃꯤꯁꯤꯡꯅ ꯈꯥꯏꯕꯅꯤ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛ ꯇꯧꯈꯤꯗꯦ ꯍꯥꯏꯗ꯭ꯔꯒ ꯁꯤꯒꯨꯝꯕ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯗꯨꯅ ꯂꯩꯀꯥꯏꯒꯤ ꯂꯤꯗꯔ ꯁꯥꯕ ꯈꯔꯗ ꯄꯩꯁꯥ ꯈꯔ ꯄꯤ ꯃꯤꯌꯥꯝꯗ ꯄꯩꯁꯥ ꯃꯇꯠ ꯈꯔ ꯌꯦꯟ ꯇꯧꯔꯒ ꯚꯣꯠ ꯀꯥꯔꯒꯇ ꯂꯩꯕ ꯂꯝꯕꯤ ꯊꯣꯡ ꯁꯥꯟꯅꯕꯨꯡ ꯁ꯭ꯀꯨꯜ ꯍꯣꯁꯄꯤꯇꯥꯜ ꯁꯦꯝꯒꯠꯄꯒꯤ ꯋꯥꯈꯜꯗꯤ ꯇꯧꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔ ꯀꯌꯥ ꯎꯕꯤꯔꯝꯂꯒꯅꯤ ꯑꯩꯅ ꯆꯍꯤ 10 ꯁꯨꯔꯛꯄ ꯑꯗꯥꯏꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯥꯟꯅꯕꯨꯡ ꯑꯃ ꯂꯩꯕꯤꯒꯗꯧꯔꯦ ꯇꯥꯔꯛꯈꯤꯕꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯅꯕꯨꯡ ꯑꯗꯨ ꯎꯗ꯭ꯔꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯅ ꯍꯣꯠꯅꯕꯗꯨ प्रजासिंसु सपोर्ट तौसिल्लगा लीडर की थमोई ओलहल्लगा अफब डेवलपमेंट की थबकसिंग तौहनगदबने मदुना अई नंग खक्ता कानब पीगदब नते तुंगी मिरोलनसु कानबदु फंगहोगदौरिबने समात फिजेट चकचादी कोरिया जापानी मतौ यामना तंबताइने वखल अमसुंग थबकसु मखुइगी मतौ तमसे चौखटपदा अफब मोरल कैरेक्टरसु यावबियाबने जापान असे ख्वाइदगी चौखटप कंट्री अमा ओइबत नतना जापानीज सिंग असे मसागी लोन मसागी मरमदंबु यामना नुसिजै मसागी कल्चर नागना चटचै थक्सी खासी नाय मिपुंग खुदिंगबु इज्जत व्यवहार तौवे मखोइसे यामना फबा मियोय कांगलुपनि अदोमना अꯩꯒꯤ ꯋꯥꯐꯝꯁꯤꯡ ꯑꯁꯤꯕꯨ ꯄꯥꯝꯕꯤꯔꯕꯗꯤ ꯑꯇꯣꯞꯄꯗꯁꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ